ꯑꯃꯨꯛ ꯍꯨꯝꯕꯗ ꯂꯒꯦ ꯇꯨ ꯁꯤ ꯃꯇꯦꯛ ꯁꯤꯗꯩ ꯉꯥꯛꯇꯅꯤ ꯌꯦꯡꯎꯅꯦ ꯄꯨꯂꯞꯀꯤ ꯊꯥꯔꯣꯏ ꯌꯥꯝ ꯀꯥꯔꯦ ꯌꯥꯝ ꯇꯧꯂꯣ ꯗꯥꯟ ꯇꯥꯖꯤ ꯌꯥꯝ ꯀꯨꯏꯔꯒ ꯂꯥꯛꯄ ꯉꯥ ꯇꯧ ꯌꯥꯎ ꯑꯩꯈꯣꯏ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯏꯅꯤ ꯒꯥꯔꯤ ꯑꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦꯁꯦ ꯁꯤꯗꯅꯦ ꯊꯔꯣꯏ ꯈꯨꯟꯗꯣꯏꯁꯦ ꯌꯦꯡꯉꯁꯤ ꯍꯥꯏ ꯍꯥꯏꯔꯣꯁꯦ ꯏꯌꯥꯝꯕ ꯍꯜꯂꯣ ꯑꯩ ꯁꯥꯏꯗ ꯑꯝꯇ ꯄꯥꯛꯊꯧꯈꯤꯒꯦ ꯁꯤꯗ ꯂꯩꯔꯦ ꯗꯥꯝꯅꯤꯀꯣ ꯒꯨꯝꯕꯤꯔ ꯂꯩ ꯍꯥꯏꯁꯦ ꯒꯨꯝꯕꯤꯔꯅꯒ ꯌꯣꯠꯈ꯭ꯔꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯀꯌꯥꯅꯣ ꯂꯥꯛꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯨ ꯌꯥꯎꯔꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯁꯦ ꯏꯆꯦ ꯑꯃꯒꯤ ꯌꯨꯝꯗꯀꯣ ꯆꯥꯛꯀꯧꯕꯅꯦꯕ ꯏꯅꯥꯎꯄꯤꯁꯨ ꯆꯠꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯅꯦꯝꯄꯣꯛ ꯂꯥꯛꯄꯗ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯅ ꯆꯥꯛꯀꯧꯕꯅꯦ ꯑꯗꯨꯒ ꯊꯔꯣꯏ ꯈꯨꯜꯂꯨꯁꯦꯅ ꯂꯥꯛꯑꯦ ꯑꯩꯅ ꯊꯔꯣꯏ ꯈꯨꯟꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯔꯣꯏ ꯀꯌꯥꯝ ꯇꯥꯏꯗꯣ ꯌꯦꯡꯍꯟꯅꯤꯡꯕ ꯑꯗꯣ ꯅꯝꯃꯛꯀꯦ ꯑꯗꯨꯝ ꯑꯁ ꯁꯝ ꯅꯥꯒꯁꯦ ꯂꯣꯏ ꯄꯣꯡꯈꯠꯂꯦ ꯑꯁ ꯁꯟꯁꯀ꯭ꯔꯤꯟꯁꯨ ꯇꯩꯔꯛꯇꯦ ꯑꯩꯗꯤ ꯇꯟꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯇꯟꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯔꯦ ꯐꯤꯔꯣꯟꯒꯁꯦ ꯆꯥꯛꯀꯧꯕ ꯂꯥꯛꯄꯒꯤ ꯗ꯭ꯔꯦꯁꯅꯤꯅ ꯐꯤꯁꯤꯅ ꯍꯦꯛꯇ ꯀꯨꯞꯁꯜꯂꯒꯦ ꯂꯩꯔꯦ ꯃꯣꯏꯁꯨ ꯈꯔ ꯂꯩꯔꯝꯃꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯇꯨ ꯑꯥꯏꯂꯦꯟꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯔꯦꯍꯦ ꯃꯌꯥꯏꯗ ꯍꯥ ꯏꯆꯦꯁꯃ ꯑꯥꯏꯂꯦꯟ ꯑꯃ ꯂꯩꯔꯦꯅꯦ ꯑꯥꯏꯂꯦꯟ ꯑꯃ ꯂꯩꯔꯦ ꯃꯌꯥꯏꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯒꯦ ꯍꯥꯟꯅꯒꯤ ꯃꯤ ꯇꯟꯈ꯭ꯔꯦꯗꯣ ꯊꯣꯛꯅ ꯁꯟꯁꯀ꯭ꯔꯤꯟꯒ ꯀꯅꯥꯝ ꯄꯨꯅꯔꯛꯇ꯭ꯔꯣ ꯌꯨꯝ ꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯗ ꯐꯝꯂꯥ ꯊꯔꯣꯏꯅ ꯀꯥꯏꯋꯥꯏꯗꯩꯅꯣ ꯈꯨꯟꯗꯣꯏꯁꯤꯕꯣ ꯊꯔꯣꯏ ꯇꯥꯗꯕ ꯃꯥꯜꯂꯤꯗ ꯅꯪꯗꯤ ꯑꯉꯥꯡꯁꯤꯗꯤ ꯏꯁꯤꯡꯗꯤ ꯑꯝꯇ ꯎꯠꯀꯦ ꯗꯥꯅꯦ ꯇꯥꯁꯤꯅꯦꯅꯦ ꯑꯥ ꯂꯩꯁꯤꯁꯦ ꯊꯋꯥꯏ ꯈꯨꯌꯥꯎꯗꯣ ꯅꯪ ꯑꯥ ꯆꯠꯂꯤ ꯁꯤꯗꯔꯕ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁꯥꯏ ꯉꯔꯥꯡ ꯉꯥ ꯀꯦꯖꯤ ꯑꯅꯤꯃꯨꯛ ꯐꯥꯔꯛꯑꯦ ꯁꯤꯗ ꯃꯌꯥꯝꯗ ꯂꯧꯕꯤꯕꯗꯤ ꯌꯥꯝ ꯍꯩꯌꯦ ꯂꯥꯛꯑꯣ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯃꯣꯏꯅ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯃꯣꯏꯒꯤ ꯏꯁꯤꯡꯁꯦ ꯀꯤꯂꯣꯃꯤꯇꯔ 30ꯃꯨꯛꯀꯤ ꯃꯤ ꯉꯥꯛꯇꯅꯦꯕꯁꯦ ꯂꯧ ꯎꯕꯒꯤ ꯏꯁꯤꯡꯁꯦ ꯁꯤꯗꯒꯤ ꯆꯤꯡꯈꯠꯂꯦ ꯑꯗꯨꯒꯤ ꯁꯤꯔꯕ ꯅꯪꯉꯣꯟꯗ ꯑꯐꯥꯎ ꯁꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯣ ꯁꯤ ꯌꯥꯎꯗꯦ ꯄꯝ ꯁꯦꯟꯅꯕ ꯂꯥꯛꯏꯅꯦꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯊꯔꯣꯏ ꯈꯨꯟꯕ ꯍꯧꯗꯣꯔꯦ ꯊꯔꯣꯏ ꯇꯥꯐꯝꯅ ꯑꯁꯣꯝꯗꯅꯦ ꯅꯣꯏ ꯌꯦꯡꯒꯦ ꯉꯥ ꯑꯝꯇ ꯎꯠꯂꯛꯑꯣ ꯗꯥꯟ ꯆꯥꯁꯤ ꯍꯣꯏ ꯌꯥꯝ ꯀꯨꯏꯔꯒ ꯂꯥꯛꯄ ꯉꯥ ꯑꯆꯧꯕ ꯌꯥꯎꯋꯦ ꯇꯨ ꯉꯥ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯔꯤꯖꯣꯔꯠꯂꯣ ꯑꯣ ꯁꯥꯏꯔꯣꯝꯗ ꯀꯣꯏ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯍꯣꯏ 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 ꯁꯥꯏꯔꯣꯝ ꯄꯥꯟ ꯍꯥꯏꯕ ꯊꯔꯣꯏꯁꯦ ꯏꯁꯤꯡ ꯀꯪꯈꯤꯕꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯊꯔꯣꯏ ꯃꯌꯥꯝꯁꯦ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯨꯟꯗꯣꯏꯁꯦ ꯀꯩꯅꯣꯗ ꯆꯥꯕꯗꯣ ꯅꯨꯡ ꯂꯩꯇꯦ ꯁꯣꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯔꯣꯏ ꯇꯥꯐꯝ ꯀꯟꯅ ꯊꯤꯔꯤꯀꯣ ꯉꯁꯤꯁꯤꯅ ꯁ꯭ꯄꯣꯠ ꯑꯅꯧꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯤꯅ ꯉꯥ ꯌꯥꯝ ꯐꯥꯕ ꯃꯐꯝ ꯑꯣꯏꯕ ꯃꯃꯥꯡꯒꯤ ꯑꯁꯣꯝꯗꯅ ꯊꯔꯣꯏ ꯌꯥꯝ ꯇꯥꯏꯗꯣ ꯗꯥꯏꯔꯦꯛꯇꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯐꯝ ꯑꯃ ꯁꯤꯜꯂꯒ ꯂꯥꯛꯄꯅꯦꯕ ꯆꯠꯂꯁꯦ ꯅꯝꯃꯛꯀꯦ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯀꯦ ꯌꯦꯡꯁꯤꯔꯣ ꯁꯤꯗꯩꯁꯦ ꯀꯨꯝꯊꯔꯒ ꯒꯨꯝꯕꯤꯔ ꯇꯁꯦꯡꯅ ꯂꯩꯌꯦꯕ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯗꯨꯅ ꯀꯤꯖꯩ ꯍꯥꯏꯕ ꯌꯦꯡꯉꯛꯀꯦ ꯌꯦꯡꯉꯛꯀꯦ ꯆꯠꯁꯤ ꯆꯠꯂꯣ ꯅꯨꯡ ꯑꯃꯨꯛ ꯇꯥꯔꯝꯃꯗꯤ ꯃꯈꯥꯗ ꯑꯣꯟꯊꯣꯛꯑꯣꯌꯦ ꯑꯩꯗꯤ ꯁꯟꯗꯟꯁꯦ ꯈꯤꯇꯪ ꯋꯥꯡꯂꯞꯇꯧꯕꯤ ꯇꯣꯡꯉꯛꯄꯅꯤꯅ ꯐꯔꯦ ꯁꯤ ꯂꯣꯏ ꯊꯨꯝꯃꯝꯃꯤ ꯑꯣꯏꯔꯝꯅꯤꯀꯣ ꯇꯨ ꯑꯃꯨꯛ ꯈꯨꯗ꯭ꯔꯣꯛ ꯑꯃꯃꯝꯅꯤ ꯌꯦꯡꯉꯣ ꯊꯔꯣꯏ ꯑꯆꯧ ꯑꯆꯧ ꯌꯥꯎꯋꯦ ꯌꯥꯝꯃꯦ ꯐꯥꯔꯣ ꯍꯥꯏꯕ ꯐꯖꯅ ꯇꯥꯏꯌꯦ ꯆꯩꯗꯣ ꯀꯗꯥꯏꯅꯣ ꯏꯆꯦ ꯆꯩ ꯍꯨꯟꯇꯦꯛꯀꯤꯗꯣ ꯀꯔꯤ ꯑꯁꯤ ꯄꯨꯡꯒꯗ꯭ꯔꯥ ꯑꯃꯨꯕꯁꯦ ꯈꯪꯗꯦꯅꯦ
ꯍꯣꯔꯦꯟ ꯈꯨꯜꯂꯨ ꯈꯟꯇꯣꯛꯑ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯏꯍꯦ ꯃꯈꯥꯗꯣ ꯃꯥ ꯑꯝꯇ ꯎꯂꯣ ꯕꯤꯌꯥꯃꯇꯤ ꯑꯝꯇ ꯎꯂꯣ ꯇꯨ ꯑꯃꯨꯛ ꯏꯆꯦ ꯔꯦꯁꯃꯥ ꯑꯃꯨꯛ ꯍꯨꯝꯕꯗꯤ ꯌꯥꯝꯗ꯭ꯔꯥ ꯆꯠꯂꯝꯃꯣ ꯑꯩ ꯁꯦꯟꯗꯜꯗꯣ ꯁꯦꯟꯗꯜ ꯇꯣꯡꯕ ꯌꯥꯔꯣꯏꯌꯦ ꯅꯠꯇꯦ ꯇꯥꯃꯣ ꯌꯦꯡꯉꯣ ꯌꯥꯝꯗ꯭ꯔꯥ ꯑꯁ ꯌꯦꯡꯉꯨꯅꯦ ꯉꯥꯛꯇꯪꯗ ꯑꯃꯨꯛꯀꯤ ꯈꯨꯍꯨꯝꯗ ꯌꯦꯡꯉꯨꯁꯦ ꯈꯪꯒꯥꯎꯒꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤꯅ ꯊꯔꯣꯏ ꯑꯄꯨꯝꯃꯕꯅꯊꯔꯣꯏ ꯃꯌꯥꯝ 또 새 합쳐볼게 마 쟤랑 야우리봐 쟤랑 남자 필요하지 마 피도 담겨 담아 폰도 먹는다 빨리 한개 빨리 따기네 넘어 mẹ mày đi xoay là tôm phong mà cả phân là cả cái bên là ăn nung lăng đời rồi chị đang ngồi con bắt lôi cái đó chị bây giờ ta cái mà mua không có đó xin mà tiếc xin đây ngạc tới nhiều này chả nào không yếm đâu không cái môi không gì big big thật chả ra đi tập tay làm mẹ đó chị đang chụp big big thật là vậy nó xài cái sao mà bà thì đem tới liêng tới bây giờ đi không mẹ em ấy chết mà lần khẩn là sẽ đấy nó khôn lại tu mẹ em ấy lấy căng đeo anh khôn lại tu thôi trồng chờ dân 바로 내 부서져 그냥 안 해. 너네 랑. 아고 나는 게다. 나 빵 안 내. 내가 떠오르고 막 상자 들어오시나. 아니를 가. 하나 봐. 이거 달라고 하고 빨리 안 내. 또 다로자 쪼쪼 야오 달래 이제 말 ai just mine just mine lăng khala khun mir chandra yara mẹ mà khơi hậu dự bỏ thai đi mày na to heaven ga heaven hai to hai to nín ra ba khơi hậu dự mày na bỏ thai đi to thấy sinh sẽ khun đi ai sẽ sinh cũng nhà được vậy nên có mẹ mày cũng chưa chắc mà thằng kia Sunday cũng bắt đầu lạc vào đây cũng mà ní ai sẽ nhà được vậy lấy vậy nên rất lười đấy cả thơ cả lấy vậy là sẽ sao bỏ đâm piro heaven cái sao bỏ đâm piro nè heaven thì ra rồi ấy cả buộc rồi mà hàng rồi cái mình cả buộc rồi ra đi xong mình để chi dùng giờ rồi ra hầu bra hầu hay yo hay yo hầu ấy hay yo mèo cà đấy lo di kahit sige nung sama nga dito kadra ay yummy so yaw chắc bác phải nhầm hà này coi chấm này mèo lá xôm đó cảm gu diêu đấy cô THAROI Khunbei Ung minute rampan cak lah namitas lah saya ulo saya ngat yang phara ge mangal ge nga kya su ge nga ko ya yang wase thao xin khôi ràng yang ăn cả đấy he đây nè
เพื่อเขาทักกันดังตาสลักปะเกะไม่เอกพัชดระชิงทักกันว่าทักที่ยิงแต่ก็ได้สมัยเลยเหรอดังตาด้วยน้ำมิตตาตัวน้ำมิตช่องคุบะจะได้อีกเร่น้ำมิตก็จะคุบะจะนี่ก็ตัวไอ้ละปลับกี่ทารอยมาตั้งแต่นี่คนลิเช่อามาสิตาปวดอีมาอยู่ตัวไปกลางกุ้งอ่ะตอนนี้มันเก่งอ่ะตัวสุดแล้วค่อยใช้ค่อยจบดิเตรียมพาดำลงค่อยหันแล้วสิดังตาเลยฮัลโหลทารวยง่าทางงามนาเดรมีเลยนะตัวอันนี้นี่เลยทางนาเลยปูบังงามดระ